jungle. Ngasi Imphal da fongba maruoiba pau si ama oiriba poknafamdagi maruoiba pau khara laukhatchari Manipur gi Irang SDPO ANAND HATPADA LOUTUNABA YAOBA nupa amashu NIA na fare More da kuki singna matam kaktaba total shutdown lauthokre Englishingani shukna kunga humdoi gi meda gi haurakhiba Manipur gi Kangluk gi Irang gi manungda kuki militant singna attack chathaduna SDPO More Chongtham Anand Bihatta Haktengnana Lautunaba Yaobani haiba nupa ama NIA na fare hairi faraba nupa adugi maming Otkothang Vaite Elias Othang Vaite kawi More Wat number 8 Kanan Vengdagini Mahak Kanan Vengi Village Authority gi chairman oirami hairi NIA na thadorokpa cherol amana hai Englishingani shukna kunga humdoi gi October 13 da kuki militant singna nomai caption duna Shatharakiva attack the Moregi SDPO sub divisional police officer Songtham Anand Laikidava Thodoka Mari Lainana NIA na case ama lokatuna Chatharakpa investigation gi saruk ama oina Otkothang Vaite More Wat number 8 gi faki Kuki militant singna More da Laiva Sunrise playground da Laiva police team ama da Chathakiva attack adugi Lautunaba da Otkothang Vaite Haktingnana saruk yakiva misak amani hairi Kuki militant shigi attack aduda SDPO More Chongtham Anand Singhagi Ukta nomai maru ama panbadagi laikidabani Thaudok aduga mari lainana More police na case ama lokhatlaba matung case adu Englishingani sukna kunga marigi March da NIA da sinarakibani Thaudok aduga mari lainana NIA na chatharakiba investigation gi saruk ama oina attack aduda chenaba kamgin thang gangte kauba ama sufakre Case asiga mari lainana makhatana senaba singfanaba investigation chathari hairi amaromda More Ward number 8 Kanan Vengi Hanagi chairman oiramba Otkothang Vaite Elias Othang Vaite bo NIA gi team amana fakiba adubo yaningdaba fongdoktuna More town manungda leiba dukan sing khudakta thong lonaki Technopal su kuki rupi singna ngasi ayuk More dagi thorakpa AR gi Casper fauba yauna AR gi gari sing khamduna check tauki NIA na Othang Vaite bu phakiba adu kari maram gino haiba khangba ngamdri hairi Othang phakibagi mayokta ngasi numidang loudspeaker sijanaduna miyam khombaga loinana More police station mamangda kuki nupi singna famjinduna protest tau merger agreement tagi hena sathiva anauba mayona mada chatpa hore khanaba tangai fade bimol Manipur asi merger agreement tagi hena sathiva anauba mayona mada chatpa hore khanaba tangai fade haina Inner Manipur Parliamentary Constituency gi MP Dr. Angomcha Vimol Akoijam na fongdokre wafam asi ngasi JN Manipur Dance Academy gi auditorium da pangthokiba mayengbam Ananda Mohan Singha gi chamaga taraga manga suba mapok kumonga mari lainana mahangna iramba Shillong lising amaga chamapan nifuga mapan Memorabilia of Manipur Merger Agreement ki ahum suba volume Maitai Mayeng Bengali script amadi English version da phone kiba thoramda chief guest ki warol piraduna MP Bimol na fongdokibani MP Dr. Bimol na hai Manipur gi puari khangnaba hotnarakpada akhoi gi puari ga mari leinaba larik amasung machak asi yamna leite lising amaga chamapan nifuga mapanda Manipur na India da tinkibagi matangda haujiksu charak chahignari matam aduda khuyek pina kiba ningthau Boda Chandraga loina kiba mayengbam Ananda Mohonna ukiba amadi thengna kiba sing iduna thamlak kiba adubu lairik oina lol ahum Bengali English amasung maitai londa fongliba asina merger agreement asigi matangna mayek sengna khangba ngamlagani Lairik asi Manipur gi puari gi maru oiba lairik oiragani mahangna hai Aikhoi gi Watch Center na tabidre haiduna laurakliba asi Englishingani shubna amadagini sahi kunga humdoi matung ngasisu adumak lauri haukiba chahi sing asida aikhoi kaya yamna hongba ngamlabage haibasi nainaba ama changi
Government Santi Puraknaba Lokatpam Thokpa Kokdang Lokatkadavani K Megachandra. Manipurda Hojik Tok Liba Kangluki Irang Asida Tok Liba Irang Asi Lotion Manai the Hena Choktorakpang if you Amada Lakne. Center Ramadi State Government Adi Tanaraga Irang Asigi Warushin Laknaba Road Map Ama Shemduna Santi Puraknaba Lokatpam Thokpa Kokdang Sing Lokatkadavani Haina CLP leader K Megachandra and Fundokre. Wafam asig K Megachandra na handak Ukrul District Thokpa Nomay Kapnabagi Taudoksingda Sokpadagi Imfalgi Rims Hospital da Laika Naraga Ladiva Tangkul Nagagi Miyoishig Yegsinbagi Kongsata Fongdokivani. Ngasi ayuk CLP leader Megachandra na Luchingduna MPCC Manipur Pradesh Congress Committee gi Kangmu na Yegsinba Chatpa aduda Hospital asida Laikan naduna layriba asokpa ahumga haktengnana unaduna makhoigi haksangi fivam yegsinki. Kongsat aduga mari lainaba K Megachandra na hai. Government na coverda amadi sinda khak lawna santi purakpa yaroi. Lo thugairiba asi kanano puthoktuna achum aran thidoktuna justice piba mathau tai. Chahi ahum phajin laklaba irang asi matam gi yanaba chatlaga justice Pidavana Irang si Makha Chathanavagi Achoba Macha Ama Oheli. Masida Center Amadi State Government Adina Tumin the Lesson Biyaroi. Government ki Lofam Thokpa Daita du Logodavani. Center Amadi State Adi Tanaraga Road Map Ama Putoktuna Thorak Liva Irang asi Wakai Nanava Honagadavani. Santi Purak Navalambi Putoktuna Lokat Pam Thokpa Kongtang Tintana Lokat Kadavani High. Mahakna High Kuki amadi Maitai Adigi Marakta Thokliba Irang Asisu Loshendri. Housing amuk Kuki amadi Naga Anigi Marakta Sunona Irang Thoraktuna Nakalanigi Marakta Kut Thanarakli. Ukrul District ki Tongan Mamafamda Nomay Kapnamagi Todok Leptana Toktuna Mishi Mina Amadi Asok Apan Kaya Amasu Yaunarakli. Sahi ahum phajal lakadoriba Irang asigi waroshin purakpadi lairadana Irang si hena chawthorakpagi fivam amada lakliba si athubada loishinaba chection thorang government na thithadana lokhatkadabani. Lamdam asida thokliba Irang asina khudaminariba phurup khudimakta awaba mayoknari. Lamdam asida santi purakpana aikoi khudimakki yaifaba oigani. Phurup khudimakna agam tanaduna khatna chainaba amadi nomai kapnabana waroshin purakpa ngamloi. Masigi fivam sida adumak lairabadi Irang asi loiba nairaroi. Irang asi loishanba naidana tampakta amuk thok singda amuk thok tauraga laibasina miyam pumnamak hena wanare. Maram asina yengthinaba pumnamak thadoknaraga nungsi chanana hingminaduna lamdam sida santi laknaba hotnaminagada pagi tangai fadaba adu lakle haba wafam thamladuna center amadi state government animakki lokfam thokpa thodang du Hiktok pa yaroi haina suki Megachandra na makha tana fongdoki.